Yang tabiriba pumnamakpu yamna ngasigi akhoi weekend lakpasida book club sharing si ngaijadana isas leijabani ada hojik Oja Sarojnalini Khomdram aigina pokchebi ima si hojik akhoi gi studio da lengsen bidina leire mayam yengbiriba pumnamakpu khurumjari Hangna khurumjari aina hojik yengjari si akhoi gi kano si Facebook live da chatlabraina amtang yengjage technology si da ahan ba makta da akhoi na hojaba hore aduna connection se yare yengbiriba pumnamak akhoi gi show si share tawbiyu mayam punna yengminnarakanda interactive oinaba aduga comments su dum pibirao da ahan ba da akhoi gi show se hawbada aina gratitude sina hojage ngasi akhoi gi Facebook feed da yamna nungsiba post ama lai ado ai masi amtang share tawjage sida picture sida ucharibasi Manipur gi kabui khulen villages na pochai si purakanda akhoi gi hujik ibagini daga photo se kitang chawthokchage okay I thank systems kitang slow chale da aina si se hek over da amna nungsiba smaina podcast si pubira aga chana ba thakna na ba awat ba si share tawmina ba si mathanggi picture amuk ai lokhachage koi gi Facebook da changbiraga dum yengbiyu si the curious cookie hairiba page sina lokhat thagat pirakpani kabui khulen villagers have collected different varieties of vegetables and donated to Fayeng villagers in a Haibiri. Aduga let's hope such good deeds go a long way in improving the hill valley relation. Hek yengbasida yamna nungsiba pochai si pura kanda laaga yamna haugadaba su mali pot miyamsi masi gisi amtang aina ahanba haubo oina thagatpa uchari sigumba yamna mateng pangnaba dagi relationship da yamna nungsiba pokpase akhoi gi sigumba covid ki matam sida masi hairaga akhoi gi program si imada ai pizarage image su ahanbada gratitude tang phongtokpi ai hangna hujik ngasi mo ai hangna phongdok chaningba ama pukningda chanauna lakpasi aina ngasi pajagadoriba miyamgi mamangda thijagadoriba saireng asibu saireng birakpa kabi Rajkumar koigi Bhubonsana bu akhoi weekend lakpasida book club sorry aigi sound ama semta muthatsage okay yani haibiyo ima saireng asibu ai hangna pajagadoriba saireng asibu saireng biriba kabi Rajkumar Bhubonsana aigidi hek inaugumna aibu nungsina aina aibu adum yang kuina loina jaraba adugumba kabi asibu ai hangna thagatpa phongdoksai yamna nungai masigi mathang tarakpada imana ngasi akhoi gi pabigadoribasi hujiki RK Bhubonsana akhoi gratitude ta thagat piriba simaki keno book ni maming sisu yamna phajai aina tabada Mei Mumgera Budhi Mumgera aina imana hairakpasida aina masidi kari oiramgadoino aina aigi wakhanda phaujai ado mayam ngai dabida imana adugi matangda jekatum hobiro saireng si paba hujadringaida ai hangna saireng lai asigi cover si amta utsage sina
sairengchigi cover yekpiriba laise Mei Mumgera Budhi Mumgera sida simatangda ujari aduga mathangdana sairengba kabi se magi photo chi Teng thangkat piro ima. sumaina Aha. Ahoy, yam phasana uzare. ani sidang ujaraba matungda ayangna sairengi paba hujjarage sairengi paba hujjadringai mamangda aibagi samlappa wari khara ibirami aduga loina na fonglaba lairi aina ngasi pajagadoriba koigi Mei Mumgera Budhi Mumgera haiba saireng lairik ase saireng sim khakta nate ko saireng lairik ni yam yauba saireng atai masida Bharat Sahitya Academy Award phangraba 2002 da award ni aduga inaw ibungo kabisina ibiramba koigi saireng punamak loina award phangi saireng nipan lairik saireng lairik adu loina bak pajararoi ngasi pajagadoriba saireng Mei Mumgera Budhi Mumgera haiba saireng lairik sida phangkiba dudang ujarage kariginoida matamsi yam tienbanina akoigi kabina phangiba kaino chingse award chingse loina bak aina kaino ujabada saireng lairik nipan saireng lairik sida angangi su yauri masina mu ngasagi kaino da chana kokchau but ningthau kaina akoigi angang da pabada ga yam nungaiba aduna mayamna pambiraga su ai mathang adum pajarake Sana kokchau adai amaduna bhut lairik. but ningthau Oh, bhut ningthau. Okay. aduna Mameng di yamna phasana keno phasana keno thole haiba tar. yamna phawdraba ngaktani aduga loinabak adu selgi mana phangba yauri aduga citation adai loinabak adagi amana kaino yamna phajaba amana sana kokchau da piba sana kokchau haiba lairi amasu kabisina phonggiba sidana atoi bema award 2003 da phangi adagi Mei ising nungsit leipak atia da piba sina minaketan ningsing mana aina ka su sumpa oja ai guide tawbirakpa master ka tamakpada guide tawbidana yamna kaino Manipur gi atangwa mabari ni oja minaketan leigidre ado kaino 2006 da mahaki damakta mai maming da piba mana sisu kabi sina phang asumna hanba maktada saireng asi pajadringaida akoigi aibagi samlappa warol khajitang ai hak bibirambagi matungina ai thamjage kariginoida aikoina punsi wari ama haibase saireng sina hena important oiba nataba punsi wari kamai tauge haibase aina ngasagi mathakta pajagriba mayam jisu thengnajarakpagi matungina makoigi punsi wari singse khara adum aina pajabani kariginoina haibada kabi haibase akoina samna harabada akoigi isasiga naknabanina moigi magunse akoina khangde asengba kabi sidi dhyan tawriba muni amasung lai tonglaba maibiga sangdamnarimne kabi se akoina moi phambam sidaga hekta changuba yabajan nate aduna maram aduna akoina magi maramda karamhaina tawi karamhaina tawrai haibase aina miyamda kitang thamjage Sri Rajkumar Bhubonsana Singh Krista Kumda Lising Amaga Chamapan Yankai Mathoigi October Tang 13 da Imphal gi Sega Road Konjeng Hazari Lekai da Poki Apokpagi Mingna Rajkumar Agnisna Kawi Amadi Apokpigi Mingna Ningthemcha Ombi Mombi Sija Kawi Machin Manau Mangani Mathakta Machem Ani Aduga Makhada Manau Nupa Amaga Machan Amagan Piglingai haugalakpadagi laik laisu tambadi yum nakna laiminaba mahaki mama amadi mama ibemagi mabung Sri Pukramam singagi yumda school kadana tamba hoki yumdaga sum tambaduni amadi matamduda mari mata
ꯗꯤ ꯑꯣꯏꯔꯦ ꯃꯔꯤꯁꯨꯕ ꯃꯉꯥꯁꯨꯕ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯇꯝꯕ ꯍꯧꯔꯀꯥꯟꯗ ꯃꯔꯤꯁꯨꯕ ꯃꯉꯥꯁꯨꯕ ꯀꯥꯔꯛꯄꯗꯗꯤ ꯁꯦꯒꯥꯔꯣꯗ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗ ꯇꯝꯂꯛꯈꯤ ꯄ꯭ꯔꯥꯏꯃꯥꯔꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯩꯁꯥꯝꯊꯣꯡꯗ ꯂꯩꯕ ꯔꯥꯝꯂꯥꯜ ꯄꯥꯜ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯁꯣꯛ 1967ꯇ ꯀ꯭ꯂꯥꯁ 10 ꯄꯥꯁ ꯇꯧꯔꯛꯈꯤ ꯃꯊꯪꯗ ꯏꯝꯐꯥꯜ ꯀꯣꯂꯦꯖꯗ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯁꯤꯟꯈꯤ 1968ꯇ ꯄꯣꯂꯤꯇꯤꯀꯦꯜ ꯁꯥꯏꯟꯁꯇ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯂꯣꯏꯁꯤꯟꯈꯤ 1968ꯗ ꯏꯝꯐꯥꯜ ꯑꯔꯕꯥꯟ ꯀꯣꯑꯣꯄꯔꯦꯇꯤꯚ ꯕꯦꯡꯛꯇ ꯊꯕꯛ ꯆꯪꯈꯤ ꯊꯕꯛꯇꯨꯁꯨ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯆꯪꯕꯅꯤ ꯃꯇꯨꯡꯗ 1918ꯗ ꯑꯦꯁꯤꯁꯇꯦꯟ ꯖꯦꯅꯔꯦꯜ ꯃꯦꯅꯦꯖꯔ ꯑꯣꯏꯔꯝꯂꯒ ꯊꯕꯛꯇꯒꯤ ꯄꯣꯠꯊꯥꯏ ꯀꯕꯤꯒꯤ ꯀꯦꯜꯂꯕ ꯎꯅꯥꯁꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏꯒꯤ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯃꯥꯡꯈ꯭ꯔꯕ ꯇꯣꯜꯂ ꯇꯥꯔꯕꯁꯤꯡꯒꯤ ꯋꯥꯀꯠ ꯑꯋꯥꯕ ꯇꯥꯕꯤ ꯎꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯄꯟꯊꯨꯡꯐꯝ ꯈꯪꯗ꯭ꯔꯕ ꯈꯣꯡꯆꯠ ꯑꯃꯒꯨꯝ ꯆꯠꯂꯤꯕ ꯈꯨꯟꯅꯥꯏꯁꯤꯒꯤ ꯁꯛꯇꯝ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯏꯃꯦꯖꯔꯤ ꯁꯤꯝꯕꯦꯜꯅꯆꯤꯡꯕ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯤꯕ ꯁꯩꯔꯦꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛꯅꯤ ꯑꯗ ꯔꯤꯋꯥꯔꯗꯀꯤ ꯃꯇꯥꯡꯗꯗꯤ ꯑꯩꯅ ꯔꯤꯋꯥꯔꯗꯁꯤꯡꯁꯤ ꯈꯤꯇꯪ ꯄꯟꯖꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯩꯔꯦꯡ ꯑꯁꯤ ꯑꯩꯍꯥꯛ ꯄꯥꯕ ꯂꯥꯟꯊꯣꯛꯄ ꯍꯧꯖꯔꯒꯦ Mei Mumgera Budhi Mumgera Sairing Lariki Mamingsu Mei Mumgera Budhi Mumgera Mei Mumgera Budhi Mumgera Sarkar gi Anova notice ni ama khandaba yade hai Mei oina mamsira Budhi oina mamsira Sahi marfu helaklaba makai ai sahi marfu helaklaba ahan makai amana amada thengna bada lambelda karambana kanani handaki sibo Soibu soiroi hairabadi Mei oina mamlaga Budhi oina nganbanabu Paganida Potha kumnarai Kontarakba makwang tingkhatnaraduna Khutki chaisuda Potlum thamnaraduna Maramdi Budhi gi wari sidi Bhab tadre akhoi Hojik haibasibu kaidongai no Hayeng haibasina karamba kanano kaidongai haibasina kari numina yadau oiradi loiramdai sida mamangaidagi mamlai hojiksu adum jang naina mamli luribadi budhi di polakpa numitagi adum mamsinkre mamkre budhi mana chaurakpa punchi tangkha henjilakle budhi di hojiktagi nomagi mamba henjilakli lemhoriba saruk kharasisu budhi mamna loikibada thoyokpa akaiba leiraroina adui sarukpudi nungdang mai ngana thanjaraga chak hauna chajaraga nungai na tumba phangjanaba mai oina mamjarage haire voter khwaidagi yamba chahi gi kanglupni makoina haiba indaba yabra aduna paikhatpani hai sarkar anauba special budhi members scheme kaya Manipur gi achauba officer lowbagi parikhada thawoina number onthoklaga leipa kwathok oihaliba Guwahati dagi cheng yaudana Manipur da cheng chingthok halakhiba Miraibak dagi mathibong yaudaba electric engine leirakhiba Huran ba phagadaba miyoi singda Huran pot karbar tawhaliba Mantri MLA singna ngaihak leitana chongthok chongsin tawduna leipak mara taphandriba punamakse sarkarna thohanbara praja singna sinjarakpa natra hai mai oina mamsira budhi oina mamsira aikhoigidi inkhallakliba naharol makai tanai lairak machinda Soroki matai da school da group chatuna karambana phai warep tare aikhoidi nahane tungi asane Manipur gi tungi yaiphanaba aikhoigi khutta legadoribani tangai phadana aduda mai sumamjage budhi sumamjage
ꯌꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯥꯡꯒꯤ ꯌꯥꯃꯥꯡ ꯑꯃꯃꯝꯁꯨ ꯇꯦꯛꯆꯒꯦ ꯍꯥꯏꯔꯤ ꯃꯔꯝꯗꯤ ꯃꯩꯒꯤꯗꯤ ꯑꯝꯍꯥꯒꯤ ꯑꯝꯍꯥꯅꯤ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛ ꯂꯥꯛꯇ꯭ꯔꯤꯉꯩꯗꯁꯨ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯃꯝꯃꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯣꯛꯇꯥꯛ ꯄ꯭ꯔꯣꯖꯦꯛꯅ ꯂꯧ ꯃꯥꯡꯍꯜꯂꯤ ꯉꯥ ꯃꯥꯡꯍꯜꯂꯤ ꯏꯁꯤꯡ ꯊꯨꯝꯍꯜꯂꯤ ꯃꯤ ꯃꯥꯡꯍꯜꯂꯤ ꯃꯤꯒꯤ ꯂꯩꯐꯝ ꯂꯩꯍꯟꯗꯦ ꯊꯕꯛ ꯁꯨꯐꯝ ꯐꯪꯍꯟꯗꯦ ꯈꯣꯏꯗꯧ ꯁꯥꯎꯒꯠꯍꯜꯂꯤ ꯃꯩ ꯃꯝꯕꯒꯤ ꯃꯊꯛꯇ ꯕꯨꯙꯤ ꯃꯝꯕꯅ ꯐꯩ ꯃꯔꯝꯗꯤ ꯕꯨꯙꯤ ꯂꯩꯅꯕ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯁꯦꯜ ꯃꯥꯡꯉꯤ ꯃꯇꯝ ꯃꯥꯡꯉꯤ ꯋꯥꯅ ꯂꯥꯏꯔꯤꯛ ꯇꯝꯗꯨꯅ ꯕꯨꯙꯤ ꯂꯩꯔꯕ ꯃꯇꯝꯗ ꯊꯕꯛ ꯑꯃꯨꯛ ꯂꯩꯅꯅꯕ ꯁꯦꯜ ꯊꯤꯅꯕ ꯍꯣꯠꯅꯕꯗ ꯋꯥꯅ ꯐꯪꯖꯔꯛꯄ ꯕꯨꯙꯤꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤ ꯈꯪꯍꯧꯗꯅ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯏꯔꯤꯛ ꯍꯩꯔꯨꯔꯕꯗꯤ ꯕꯨꯙꯤ ꯂꯩꯔꯦ ꯕꯨꯙꯤ ꯂꯩꯔꯕꯗꯤ ꯑꯁꯣꯏꯕ ꯈꯪꯂꯦ ꯑꯁꯣꯏꯕ ꯈꯪꯂꯕꯗꯤ ꯍꯥꯏꯗꯣꯛꯅꯤꯡꯂꯦ ꯑꯁꯣꯏꯕ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯆꯩ ꯆꯥꯏ ꯈ꯭ꯋꯥꯡ ꯇꯦꯛꯏ ꯑꯗꯨꯒ ꯕꯨꯙꯤ ꯃꯝꯕꯅ ꯐꯩ ꯑꯗꯨꯅ ꯕꯨꯙꯤ ꯃꯝꯕꯅ ꯐꯩ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯃꯩꯁꯨ ꯕꯨꯙꯤꯁꯨ ꯃꯝꯂꯕ ꯂꯩꯕꯥꯛꯇ ꯃꯤꯑꯣꯏꯕꯒꯤ ꯁꯛꯅ ꯀꯔꯤ ꯀꯥꯟꯅꯔꯨꯅꯤ ꯀꯥꯟꯅꯐꯝ ꯈꯪꯂꯔꯣꯏꯗꯕ ꯅꯍꯥꯔꯣꯜ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯕꯨ ꯀꯩꯗꯧꯔꯨꯅꯤ ꯑꯝꯍꯥꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯔꯥꯁꯤꯗꯨꯝ ꯍꯥꯞꯄ ꯃꯥꯟꯅꯕ ꯌꯥꯃꯥꯡꯁꯨ ꯑꯃꯃꯝ ꯇꯦꯛꯆꯔꯒꯦ ꯍꯥꯏꯖꯕꯅꯤ ꯑꯠꯆꯥ ꯇꯨꯡꯒꯤ ꯖꯥꯇꯤꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯤꯡꯅ ꯍꯥꯏꯔꯛꯄꯅꯤ ꯇꯉꯥꯏ ꯐꯗꯅ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯊꯑꯣꯏꯅ ꯂꯣꯛꯇꯥꯛꯀꯤ ꯏꯟꯖꯤꯟ ꯌꯥꯍꯟꯗꯕꯅꯤ ꯕꯨꯙꯤ ꯁꯃꯥꯖ ꯃꯝꯖꯕ ꯕꯨꯙꯤ ꯃꯝꯖꯕ ꯌꯥꯅꯕ ꯂꯣꯗ ꯁꯦꯗꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯊꯕꯅꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯅꯤꯡꯂꯣꯏꯗꯕ ꯈꯣꯏꯗꯧ ꯊꯤꯠꯄ ꯊꯕꯛ ꯉꯥꯛꯇ ꯂꯧꯈꯠꯂꯛꯄꯅꯤ ꯌꯥꯃꯥꯡ ꯇꯦꯛꯆꯕ ꯌꯥꯅꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯟꯗꯂꯣꯟ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯐꯥꯔꯒ ꯐꯨꯗꯦꯛꯄꯅꯤ ꯍꯥꯏ ꯈꯨꯗꯛꯇ ꯑꯁꯨꯝꯅ ꯃꯤꯌꯥꯝꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯃꯩꯁꯨ ꯃꯝꯍꯜꯂꯤ ꯕꯨꯙꯤꯁꯨ ꯃꯝꯍꯜꯂꯤ ꯌꯥꯃꯥꯡꯁꯨ ꯊꯨꯗꯦꯛꯏ ꯃꯅꯤꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯂꯣꯏꯖꯔꯦ ꯁꯩꯔꯦꯡ ꯁꯣꯛ 1993 22 ꯃꯥꯔꯆꯇ ꯀꯕꯤꯅ ꯏꯕꯤꯈꯤꯕ 1996ꯇꯅꯦꯕ ꯑꯍꯣꯏ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ 1996ꯁꯤ ꯑꯩꯈꯣꯏꯒꯤ ꯇꯁꯦꯡꯅꯁꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯌꯥꯝ ꯀꯟꯅ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯈꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯒꯤ ꯃꯣꯠꯁꯨ ꯄꯤꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯃꯩꯁꯦ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯑꯗꯨꯅ ꯏꯟ ꯔꯦꯐꯔꯦꯟꯁꯇ ꯍꯧꯖꯤꯛꯇꯤ ꯃꯩ ꯂꯩꯔꯕꯅꯤꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯅꯤꯡꯁꯤꯡꯕꯤꯗꯕ ꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯤꯡꯁꯤꯡꯖꯕꯗ ꯁꯤꯒꯤ ꯁꯩꯔꯦꯡꯁꯦ ꯇꯥꯔꯀꯥꯟꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯃꯩꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯄꯨꯡ 2ꯃꯨꯛ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ ꯋꯥꯠꯑꯦꯚꯔ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯍꯧꯒꯠꯂꯒ ꯃꯗꯨꯗ ꯏꯁꯤꯡ ꯆꯤꯡꯕ ꯑꯗꯒꯤ ꯐꯤ ꯁꯨꯕ ꯑꯗꯨꯒꯨꯝꯕꯒꯤꯁꯨ ꯅꯤꯡꯁꯤꯡꯍꯜꯂꯤ ꯑꯗꯨꯒ ꯌꯥꯝ ꯐꯖꯅ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯕꯤ R.K. ꯚꯨꯕꯣꯟꯁꯅꯥꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯃꯇꯝꯗꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯁꯣꯁꯥꯏꯇꯤꯗ ꯇꯧꯕꯗꯨ ꯎꯠꯊꯣꯛꯄꯁꯤ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯑꯩꯅ ꯍꯦꯛ ꯔꯦꯖꯣꯅꯦꯠ ꯇꯧꯕꯗ ꯃꯥꯔꯛ ꯆꯦꯟꯖ ꯇꯧꯕ ꯑꯗꯒꯤ ꯄꯩꯁꯥꯅ ꯊꯕꯛ ꯂꯩꯕꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯕꯨꯙꯤ ꯃꯝꯕꯅ ꯍꯦꯟꯅ ꯐꯔꯦ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯈꯤꯇꯪ ꯍ꯭ꯌꯨꯃꯔꯁ ꯑꯣꯏꯅꯁꯨ ꯍꯥꯏꯔꯒ ꯅꯣꯛꯍꯟꯕ ꯑꯗꯨꯒ ꯁꯣꯁꯥꯏꯇꯤꯗ ꯇꯧꯔꯝꯕꯗꯨꯁꯨ ꯎꯠꯊꯣꯛꯄꯁꯤ ꯌꯥꯝꯅ ꯐꯖꯩ ꯑꯗꯒꯤ ꯑꯃꯅ ꯑꯩꯅ ꯑꯩꯒꯤ ꯅꯣꯠꯇ ꯑꯩꯅ ꯏꯁꯟꯖꯕꯁꯤꯗ ꯕꯨꯙꯤꯁꯦ ꯐꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯆꯨꯝꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯁꯦ ꯉꯥꯡꯊꯣꯛꯄꯗꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯀꯩꯒꯤꯅꯣꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯗꯤ ꯁꯨꯃꯥꯏꯅ ꯉꯥꯡꯊꯣꯛꯄ ꯃꯤꯁꯤ ꯐꯨꯏ ꯆꯩ ꯆꯥꯏꯌꯦꯅ ꯑꯗꯨꯃꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯣꯏꯟꯠꯅꯤ ꯑꯗꯣ ꯏꯃꯥꯅꯗꯤ ꯁꯤꯒꯤ ꯄꯣꯏꯟꯠꯁꯦ ꯄꯥꯕꯗ ꯀꯔꯤ ꯈꯟꯕꯤ ꯑꯩꯗꯤ ꯍꯥꯟꯅ ꯁꯤꯒꯤ ꯄꯣꯏꯝꯁꯦ ꯌꯥꯝ ꯅꯩꯅꯖꯈ꯭ꯔꯕꯅꯦ ꯀꯕꯤ ꯃꯁꯥꯃꯛꯅꯁꯨ ꯍꯦꯛ ꯐꯣꯡꯕꯒ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯌꯧꯕꯤꯔꯛꯄꯅꯦ ꯑꯗꯨ ꯇꯁꯦꯡꯅ
ꯃꯐꯝꯁꯤꯗꯗꯤ ꯑꯩꯅ ꯂꯥꯏꯔꯤꯛꯇꯨ ꯄꯨꯔꯛꯇ꯭ꯔꯕꯅꯤꯅ ꯑꯩꯅ ꯉꯔꯥꯡ ꯅꯍꯥꯟꯁꯤ ꯀꯩꯅꯣ ꯐꯦꯁꯕꯨꯛꯇꯒꯤ ꯑꯩꯅ ꯊꯤꯔꯀꯥꯟꯗ ꯐꯣꯟ ꯅꯝꯕꯔꯁꯤꯗꯤ ꯈꯪꯗꯕ ꯑꯗꯨꯃꯥꯏꯅ ꯂꯤꯡ ꯇꯧꯅꯔꯀꯥꯟꯗ ꯑꯁ ꯑꯣꯖꯥꯗꯨꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯌꯥꯝ ꯆꯝꯃꯦꯕꯀꯣ ꯆꯝꯃꯦꯗꯤ ꯀꯕꯤꯁꯤꯡꯁꯤ ꯑꯩꯅ ꯂꯣꯏꯅꯔꯛꯄ ꯀꯕꯤ ꯆꯝꯗꯕ ꯑꯝꯇ ꯌꯥꯎꯗꯦ ꯃꯤ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤꯕꯒꯤ ꯊꯃꯣꯏꯁꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝꯅ ꯋꯥ ꯇꯥꯟꯅꯖꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯅꯥꯎꯅꯤ ꯑꯩꯅ ꯀꯕꯤ ꯑꯣꯏꯅꯕꯨ ꯑꯩꯅ ꯍꯥꯏꯖꯔꯔꯣꯏ ꯐꯦꯃꯤꯂꯤꯒꯤ ꯚꯥꯞꯇ ꯑꯩ ꯍꯥꯏꯖꯒꯦꯀꯣ ꯑꯗꯩꯗ ꯑꯩꯅ ꯍꯪꯉꯦ ꯑꯁ ꯑꯩꯗꯤ ꯃꯩ ꯃꯝꯒꯦꯔ ꯕꯨꯙꯤ ꯃꯝꯒꯦꯔꯗꯣ ꯑꯩ ꯌꯥꯝ ꯄꯥꯅꯤꯡꯉꯛꯑꯦ ꯊꯥꯡꯖꯝ ꯏꯕꯣꯕꯤꯁꯛꯀꯤꯗꯤ 2 ꯄꯥꯈ꯭ꯔꯦ ꯑꯉꯥꯡꯁꯤꯡꯅ ꯌꯥꯝ ꯄꯥꯝꯅ ꯀꯩꯅꯣ ꯑꯣꯏ ꯈꯣꯠꯂꯤ ꯍꯥꯏꯅ ꯍꯥꯏꯕ ꯁꯩꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯏꯕꯥꯅꯤꯁꯦ ꯉꯥꯏꯍꯥꯛ ꯈꯟꯅꯩꯌꯦꯕ ꯑꯗꯣ ꯈꯟꯅꯔꯀꯥꯟꯗ ꯑꯩꯅ ꯍꯥꯏ ꯍꯧꯖꯤꯛꯀꯥꯟꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕꯅꯤ ꯂꯃꯥꯏ ꯑꯃꯈꯛꯇ ꯁꯩꯔꯦꯡꯗꯨ ꯉꯥꯛꯇ ꯑꯗꯨ ꯊꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧꯔꯦ ꯉꯥꯡꯅꯔꯦ ꯑꯗꯨꯒꯗꯤ ꯀꯣꯟꯊꯪꯗ ꯁꯅꯥꯏꯕꯨꯡꯉꯣꯅ ꯊꯥꯕꯤꯔꯛꯇꯅ ꯃꯗꯒꯤ ꯑꯃꯨꯛ ꯀꯩꯅꯣꯁꯤꯗꯒꯤ ꯑꯩꯒꯤ ꯃꯣꯕꯥꯏꯜ ꯁꯤꯗꯒꯤ ꯑꯃꯨꯛ ꯃꯗꯨ ꯑꯃꯨꯛ ꯆꯥꯎꯊꯣꯛꯅꯕ ꯃꯗꯨ ꯁꯤꯟꯗꯣꯛꯑꯀꯥꯟꯗ ꯑꯩꯅ ꯑꯃꯨꯛ ꯅꯧꯅ ꯍꯥꯟꯅ ꯄꯥꯈꯤꯕꯗꯨꯗꯒꯤ ꯑꯃꯨꯛ ꯅꯧꯔꯀꯥꯟꯗ ꯑꯅꯧꯕ ꯃꯍꯥꯎ ꯑꯃ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯥꯍꯤꯇ꯭ꯌꯁꯦ ꯄꯥꯔꯀꯥꯟꯗ ꯑꯩꯒꯤ ꯁꯦꯜꯐ ꯑꯣꯄꯤꯅꯤꯌꯟ ꯑꯃꯅ ꯃꯍꯥꯎꯁꯦ ꯁꯨꯝ ꯊꯣꯔꯛꯄ ꯍꯥꯟꯅ ꯍꯥꯎꯈꯤꯕ ꯃꯍꯥꯎꯗꯨꯗꯒꯤꯅꯦ ꯃꯌꯥꯝ ꯃꯁꯤꯒꯤ ꯃꯍꯥꯎꯁꯦ ꯂꯧꯕ ꯃꯤꯗꯤꯅꯦ ꯃꯁꯤ ꯇꯣꯛꯄꯒ ꯉꯝꯄꯣꯠꯇꯦ ꯃꯁꯤ ꯅꯤꯁꯥ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯍꯟꯅ ꯍꯥꯡꯗꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯄꯥꯔꯀꯥꯟda ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯃꯁꯤꯒꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯁꯃꯥꯖꯗ ꯊꯣꯛꯏꯕ ꯃꯌꯥꯝꯁꯦ ꯐꯍꯟꯅꯤꯡꯕ ꯀꯔꯝꯍꯥꯏꯅ ꯇꯧꯔ ꯐꯍꯟꯗꯒꯦ ꯍꯥꯏꯔꯨꯔꯒꯗꯤ ꯁꯥꯎꯅꯒꯗꯧꯕ ꯋꯥꯍꯩ ꯑꯣꯏꯅ ꯍꯥꯏꯔꯨꯕꯁꯨ ꯑꯩꯈꯣꯏꯒꯤ ꯍꯛ ꯂꯩꯖꯗꯕ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯕꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯇꯤꯛꯀꯤ ꯊꯣꯡꯗ ꯀꯩꯅꯣ ꯀꯕꯤꯅ ꯌꯥꯝ ꯐꯖꯅ ꯐꯣꯡꯗꯣꯛꯏ ꯑꯗꯣ ꯁꯅꯥꯏꯕꯨꯡꯉꯣꯗ ꯅꯠꯇꯦ ꯊꯥꯡꯖꯝ ꯏꯕꯣꯕꯤꯁꯛꯁꯨ ꯉꯥꯏꯔꯦ ꯂꯥꯏꯁ꯭ꯔꯝ ꯁꯣꯃꯣꯔꯦꯟꯗꯁꯨ ꯑꯗꯨ ꯉꯥꯏꯔꯦ ꯑꯗꯩ ꯗꯥꯛꯇꯔ ꯀꯃꯜꯁꯨ ꯑꯩꯈꯣꯏꯅ ꯅꯩꯅꯖꯔꯛꯄ ꯈ꯭ꯋꯥꯏꯔꯥꯛꯄꯝ ꯆꯥꯎꯕ ꯑꯗꯒꯤ ꯖꯤ.ꯁꯤ. ꯇꯣꯡꯕ꯭ꯔꯥ ꯄꯨꯝꯅꯃꯛꯁꯦ ꯃꯣꯏꯅ ꯁꯃꯥꯖ ꯁꯪꯁꯀꯥꯔꯁꯦ ꯃꯣꯏꯒꯤ ꯋꯥꯈꯜꯁꯤꯗ ꯃꯗꯨꯅ ꯂꯨꯞꯇꯅ ꯃꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯃꯁꯤ ꯂꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯨꯞꯄ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯊꯛꯆꯔꯀꯥꯟꯗ ꯌꯣꯠꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯗ ꯌꯥꯝ ꯄ꯭ꯂꯦꯖꯔ ꯑꯃ ꯑꯉꯥꯡ ꯑꯃꯗ ꯋꯥ ꯑꯃ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯩ ꯍꯥꯏꯁꯤ ꯇꯥꯎꯅꯦ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇꯅꯦ ꯀꯕꯤꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯗꯤ ꯃꯣꯏꯁꯦ ꯋꯥꯔꯤ ꯑꯣꯏꯅ ꯍꯦꯛꯇ ꯇꯥꯕ ꯑꯗꯨꯅ ꯂꯥꯏꯔꯤꯛꯁꯦ ꯍꯧꯖꯤꯛꯁꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯆꯥꯅꯤꯡꯉꯛꯇ꯭ꯔꯦ ꯑꯗꯨꯒ ꯂꯥꯏꯔꯤꯛꯀꯤ ꯃꯍꯥꯎꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝ ꯐꯖꯅ ꯑꯩ ꯂꯧꯖꯔꯤ ꯑꯗꯨꯒ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯃꯔꯝꯗꯤ ꯃꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯁꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯑꯆꯨꯝꯕ ꯉꯥꯡꯉꯕꯅꯤꯅ ꯑꯆꯨꯝꯕꯗꯣ ꯆꯩꯔꯨꯕ ꯅꯠꯇꯦꯕ ꯃꯤꯗ ꯄꯥꯔꯁꯣꯅꯦꯜ ꯃꯇꯝꯗꯨꯗ ꯇꯧꯔꯝꯕ ꯊꯕꯛꯁꯤꯡꯁꯦ ꯑꯗꯨꯅ ꯃꯗꯨꯅ ꯃꯍꯥꯎꯁꯦ ꯌꯥꯝ ꯐꯖꯅ ꯑꯩꯉꯣꯟꯗ ꯂꯧꯖꯩ ꯑꯁꯨꯃꯥꯏꯅ ꯑꯩ ꯈꯨꯝꯖꯒꯦ ꯑꯗ ꯑꯩ ꯃꯌꯥꯝꯅ ꯀꯃꯦꯟ ꯄꯤꯖꯔꯛꯄꯁꯤ ꯂꯧꯈꯠꯆꯒꯦ ꯑꯗꯣ ꯃꯔꯛꯁꯤꯗ ꯏꯃꯥꯅ ꯍꯧꯖꯤꯛꯀꯤ ꯆꯩ ꯆꯥꯕꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯇꯒ ꯑꯗꯨꯒꯤ ꯁ꯭ꯇꯦꯟꯖꯥꯗꯣ ꯑꯃꯨꯛꯇꯒ ꯄꯥꯕꯤꯌꯨ ꯀꯔꯤ ꯆꯩ ꯍꯧꯖꯤꯛꯀꯤꯗꯨꯒ ꯆꯥꯕꯒꯤ ꯂꯧꯖꯒꯦ ꯑꯗꯨ ꯑꯝꯇꯪ ꯌꯦꯡꯕꯤꯌꯨ ꯑꯩ ꯁꯣꯝꯗ ꯀꯃꯦꯟ ꯃꯌꯥꯝꯁꯤꯁꯨ ꯑꯝꯇꯪ ꯌꯦꯡꯈꯠꯆꯔꯛꯈꯤꯒꯦ ꯌꯥꯝ ꯐꯖꯈ꯭ꯔꯕ ꯑꯗꯨꯗꯣ ꯑꯩꯅ ꯏꯁꯜꯂꯒ ꯃꯗꯨ ꯐꯖꯅ ꯄꯣꯁꯇꯔꯗꯒ ꯊꯦꯠꯄ ꯌꯥꯕꯖꯥꯠꯅꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯃꯦꯟꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯐꯥꯏꯟꯗꯤꯡ ꯗ ꯚꯣꯏꯁꯦꯁꯀꯤ ꯐꯦꯁꯕꯨꯛ ꯒ꯭ꯔꯨꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯄꯣꯁ ꯇꯧꯖꯕꯗ ꯃꯣꯍꯝꯃꯗ ꯅꯁꯤꯔ ꯈꯥꯟꯅ ꯒ꯭ꯔꯦꯠ ꯂꯚ ꯏꯠ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯌꯣꯏ ꯃꯌꯥꯏ ꯃꯣꯡꯁꯥꯕꯅ ꯎꯗꯕ ꯀꯨꯏꯔꯦ ꯑꯣꯖꯥꯕꯨ ꯂꯥꯞꯅ ꯈꯨꯔꯨꯝꯖꯔꯤ ꯐ꯭ꯔꯣꯝ ꯑ ꯁ꯭ꯇꯨꯗꯦꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯏ ꯏꯃꯥꯒꯤ ꯁ꯭ꯇꯨꯗꯦꯟꯅꯤ ꯍꯣꯏ ꯌꯥꯝꯅ ꯅꯤꯡꯁꯤꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯅꯨꯡꯉꯥꯏꯖꯩ ꯃꯪꯒꯣꯜ ꯑꯣꯏꯕꯤꯔꯣ ꯆꯨꯝꯅ ꯈꯨꯝꯖꯒꯦ ꯑꯗꯒꯤ ꯖꯨꯟ ꯅꯦꯂꯨ ꯁꯔꯃꯅ Oh, how I miss your classes. This is just a great treat. Thank you, ma'am, and thank you, Che Monica. Haina ibirai. Yengbi. ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯂꯤꯁꯅꯔꯁꯤꯡꯁꯦ ꯑꯩꯉꯣꯟꯗꯗꯤ ꯃꯅꯤ ꯑꯣꯏꯅ ꯉꯥꯜꯂꯕ ꯑꯩꯒꯤ ꯂꯤꯁꯅꯔ ꯉꯥꯛꯇꯅꯤ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯑꯗꯒꯤ ꯏꯃꯥꯅ ꯐꯪꯕꯤꯔꯒ ꯍꯥꯏꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯥꯡꯗꯣ ꯌꯥꯅꯤ ꯑꯩ ꯁꯨꯝ ꯇꯞꯅ ꯌꯦꯡꯒꯦ ꯍꯣꯏ ꯍꯣꯏ ꯌꯦꯡꯕꯤꯌꯣ ꯌꯦꯡꯕꯤꯌꯣ ꯑꯗꯒꯤ ꯑꯩ ꯀꯃꯦꯟ ꯈꯔꯒ ꯂꯧꯈꯠꯆꯒꯦ
Hujik Haisnam Jogen Singhna ma'am aina khwaidagi pamjaba sentence ni Mei Mumgera Budhi Mumgera. Yamna phajakre akhoi comment se. Aduga aina hujiki hek title se tabada yamna paningba ma pokpado. Ma'am aina khwaidagi pamjaba sentence ni Mei Mumgera Budhi Mumgera. Adagi ngasi lauthokchabada Haisnam Jogen Singh akhoi Facebook live ngasi leijay aduna tabiriba pumnamaksu amok akhoi India time di pung manga makhaida amok tune in tawbirao. Adagi Tom Angomna Che Monica mama se yam nungsiye mama yam kuina ana ayek amata yaudana harauba minok to adumak noklaga laibiyu haina yam nungsina ibirei. Dagi Tom Angom si akhoi show da nahan Facebook live tawjakrabani mayam cruise ki maramda career prospect ki maramda khangbiba leiragadi akhoi YouTube channel amadi Facebook live tu yengbirakanda thigatpiyu yamna nungaiba informative oiba yamna nungsiba episode ni. Dagi Mutum Ranjana Devina Khurumjari Madam haina ibirei dagi mathangi commenta yamna nungai seireng se taba haina ibirei. Thank you, thank you. Dagi amuk Haisnam Jogen Singhna aina mapung oina takhidriba seireng ama taba phangbada yamna nungai jai. Aidi amuka su taningibani amuka muk pasirei ma. Yam phajagre. Ain khanbada masigi comment pyam si tawraga amuka pathok semtang. Hujiki Adaidane pato. aina chengna harabada aina chindok senjin tawbada che clip haudreba ada pen dai la kan sina khara paisan gra male hujiki do thiba khangdre ado ai kaino tawbi dum thado akanda pabadu hoina dumaina chaba oire ai Okay. chengna adumai dari sine paningeba ai amu paningeba da charlauna pe jani khak paisan gre ado ai khunbada ai nonthabadu khwang yam nabagi ado ai taw hujikti tawjararoi Ahoy. ai loirakanna paisangibadu yamna nuai Adagi mathangi commenta irabanta achom moirang chana iraicha seirengba kayabu nauhaunana magun phongdok pirakpa imai bema amadi chemabu thagachari matam sangna miyamgi seba phangbiyu ishorgi mafamda nizari. thagachari jabo Yam nungsi irabanta na sumaina ibirakpasi aduda masida aina haijagadabana akhoi Maithailongi book club ki series sida hujik phaudi akhoi imana loina lanthokpane ado aina akhoi gi listener gi mayamdagi ama kakhatpira akanda Maithailongi seireng natragana wareng si gi maramda ngangbase ai hujik phau ngaijari. Imana so akhoi gi book club ta lakpa mayamse English ngakta tawe na akhoi adugi comment ama phangjai aduna hujik akhoi gi listener singda Manipur gi poem Manipur gi kabi si the feature tauba taubinaba adumaina request taujari. Dagi Jolly Singha Bhattacharjee na if I'm right is a satirical poem madumakni aina so maina khanjai yamna kai haitare society gi point to nokningba adagi kitang kai haitare adugi mongda puthokpadu da nokpasu phauhanba aduga achumbadu su losanhanbado. Dagi Michael Puyamna mahausi makhal lauba ngamba
haibasi nisagumani haibasi chummi ngasai imana commenta haibaduni nisagumani haibasi ado akoina sumaina nisagumba akoigi larik paba larik ki magun sida addict chuba sina di yamna phaba aduga akoigi society da huji huji addict chuba da smoking dagi drug adugumbasu yamna leibanina addict chuge haragadi akoi larik akoigi kabigi thought sigumbada chuminasi haibaneba aina si matangda kainomtanga hainingba masu leire ahoy maramdi happy akoidi ahal laman singi pautak yamna lawjarakpa di oiramdaba yai adubu yarinkhai di lawjarai aduna phattaba changa tinba amadagi tingadauba dagi aduga negative oiba haitare akoina aingonda sidhaba aidi aina tawbase phai phai da hayo haraga ai harauba nataba tasengna aingonda aina tawbase aigi mamangda nangido kitang adumaina paune haibadu sidhaba kaudeba aibu supplement tawbirakpane adu nataba matungda mu kanna nganga kana kona tarakum leidana adugumba misingdugi wado tarugadau sarupudi ahalaman singna hayeba afaba lairi ama pa lairi kamarupi oibadi kanamta aingonda sidhara roidana adumaina haiba sida ai sina ai madu wakhando ayam anganguringai wari niko adagi ai se lairi pabadasu khara dum pagali ai san tamnaba lairi tagi outbook kumba sina khara hena parakpa haitare aduduna moidagi longningai oibasi ai kenoda manipuri maitai ron sidi akoi matamda yamna risu oideba ime tamma bahauda akoi sanskrit tamai ko english tagi tamai laik laitadana lay ti haibadi natti ko adoraga su adumain tawbasida shakespeare naga iramba lairi magi marcelo venice kakase ubadane venice ki la lon banu pa ama sailo ko bonga antonio ko bonga ani se amana sendoi chauna lawdoini amana sendoi se lawdaba ado chauna baduna manung sirataba kaidoba mayam sidagine akhoi saida manipur da su sendoi chauna lawwer singse aina sailo kaine ta kawi aina di maonda sailo kain ko ruba nataba madi sailo ki gunchen banina kaina dum image do admai tawrakanda nupi da su Macbeth ki Shakespeare ki ngatani ko moise afaba ahiba neba Macbeth ki wari paruba da Lady Macbeth sina nupi sina yamna pamakpa tawbasida magi mana dankan halhangiba aidi ningthaudo mana school engi ningthau oiragadi kanona Macbeth na kanona ningthau oiragadi Lady Macbeth na maharani oidori mi haibagi sida wari sida dum pura chatleba isase aduga dankan se chak kaurakan man hatu aduga ma kano Macbeth se Scotland gi ningthau singasan di kaba ngamkhideba mana migi da yamna mangna ba makhak tawrubani na mawana ghost mayamna lakna ga tawbado adumain tawdana ngasagi aingonda yam thina haiba mi haiba tare ko thina haiba di tungda adugi wali do ai kokta sum leido sarpudi ai isai sakpa ma isai di haite ko sauga di haira no ba aduga isai sakpa ma adu ayam pamba isai am saktopa adu natragana outbook ama paba outbook paba sidi yam thina phagrajani aduna nataba phattaba sangama tillakanda hujikangi angang sing ai sa sing su sing sida aina pijaningi se mana changasi tilamdai da ma phate haibse khangeba ko ma khangine ba ai di drug chaba mi ma mana ma tina chen hakanda adu mana mingam da bam yauri mo na mai wil bo ara ma yam kan choli ba kai inoida bai la o sidam da chau si kan yam nungai bani kaina kudak ta america chala su america kai se matam du da koi di kan maminga ta yam kinari poni ko hujikti wari sana re dana isaga aiga chaisira delhi da phamaga wari sana ma yam ga wari sana baga ju ko lakne koi matam du da di aduna drug chaba se drug addict se aina so adum ayamba matamda thigatli ko kaino tawi aduna chuchanpur rom dagi lae ba drug se dagi manipur se yaure ko chuchanpur road ni akoi di kaino ni titim road ni na ko adumaina yaurpa sida moina kamaina sandoke kai se angang sing sida hange ba idea ta hange ba law kaino haibige ka haga ta konte ne technique ama leidi ba noi kamai toino adu dagi di ma bi advice log do era na pihoba adagi nawa log di haido era na tumin leijaba ai silent adumai tawdana
moina haiduinebako kano masih hidakse charadine ngakhtangdudane America ka sekta yawi ka hidra amadumdi America du yawningbani ko hidakse charuyeba ko sumai tokdana phattaba adugumba manadi khalleba akoina drug ki school da kai da drug addict tawraba aduga rehabilitation da kalebse moi wa ngangaleba masase adu moi khangi hayeba tokpungamdaba adu oragadi larik pabaromda injalhoragadi larik pabaromda phaba larik pabaromda injalhoragadi ma phadoineba madugi larik tuna amu kari amu tawre na haibada kano aina ka listen badadi ai example da ai adugumba da yam phaujabadi nate ko aina pamba se yam tawganba Ratnakar gi wali gasi Ratnakar haiba dasya Ratnakar haiba mi hatana panba mi duna Valmiki Ramayana iribane afaba sangati lubadai madugi parase ai yamna maduliganba angangsingsida adugi motivation ga pidoraga di Ratnakar hetale hujikanda di Ratnakar li akoi minate ka hairak pasu yaba leini ko society se akoi minate mawalaude kaina adai ahan mawalaude si am toin tare ai aduna ai di haloramna ahan mawalaude ka si am thongni ko aduna ngarang su ai satri amana ai hosen da leibani ai wari macha macha dijage ai saireng dinga si loi chalani nupim chase yar hostess oire kano gi tawre na ai bu yang si na Facebook si da hai madam nang na kon jeng ta tara di koina ai na machi nga ju kana oram duino ne maming di ma ko ba nga yam nei leire koina ai na tawda na ini how tawda ma kan ti tawi mana asmin nang kaudri nung dang da pung mari da hogati na nang kang chi ayuki pung mari yai de na nang na tawbado adai dur mayam si di ai di ki na chen heba mayam si na ne swa hai ye matam dur ai su pa yam kana nu bu na tri ko machi hanu bi si hogala di akoi loi na ma iso kara ni na hai ne mana uji tamma ini mandili le ye ba adumai tawda na yo ne akhoi aigi wase moi tadana mi oiramani adudi ibema adugi matam dugi nangi bes engoda hanubi haibadudi edi sauni ne di hairu yazamne kari di oi khre na haibo as moi machani humani hom loi subre khumeba ngangsina machani hom subre na ina madu phate haibanate but magi pandam do yongna na baina ina kona jari ba mayam do engoda umse sale tabada ai si am nung sibam su poi as kon nung bam su poi aduna larik pabagi habit se angang amada pige haragadi larik pabadi magi tuition chatpagi adigi nungti gi homework ki larik tu nataba moral piban larik mayam ama leiri aduna adugumba larik pabado adugi habit sina mi nungsinadaba su oidre afaba moral du su lore aduga madugi correction do aingonda di tawre adu mayam da so adum aingonda phawrabani na mayam da so adum phawbiram ganin khali madu aina ngachigi keno sida matang da panjari yamna nungai matang chana hujiki comment sidagi akoina ka haitare comment sina trigger tawrakanda akoina addiction gi matang dagi horakpaduna akoi sanga tinbasina akoi personally impact tawi haibasine ba akoi hujik ki samlapna aina summarize tawbada aduga ngasagi imana haibiribasi yamna aina su thajajabani akoi ki mind sida negativity se tham ba natragana mi amana nangonda kay haitare ko gossip se toxic behavior aina kawe mayamna adu toxic behavior sa lakpada adu engage tawdaba mana gossip se horakpa kanda aigi maramda nganga gaso aina adu yare adu ai adu gi maramda taning de na adu tawrakanda atai da focus tawbado da aina su dum practice tawi gossip tawbasi yamna toxic behavior oiraga ngangi ba mi du da supatte adu ga tari ba mi du da supatte habaneba adugi sarupudi akoina yamna nungaina aphaba even lyrics sidasu moral yaubasu lay aduga just entertainment oina akoina different perspective haitare different way of living se sigi khangbasu makha ai comment lokhachage makada akoigi sir Jukendra Sorokhaibam na ibirai Oja amasung Monica bu thagachari satire humor yauraba saireng Ojagi khonjel da taba phangjaba tarubada yamna nungaijai sir su yengbibasi yamna nungai nungai ja dai ai nungai ba poktai hai bi ra ko isu nungai dai comment tawbirakpa
ꯍꯥꯏꯕꯤꯔꯛꯄꯒꯤꯁꯨ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦ. Matangda Soibam Gokul Chandrana Matamdo amuk ningsinglaki hairi. Haina hujiki poem sida hiba matangdugi maramda ibirapa neina aina khanjai. Aina su hek paaba horakpada thaina akhoi mai muk mamma kanda adugi matamdo aisu satlaw ningjange heba. Ado akoina adugi matamsi hujiki anauba teenager hogala iba angang singnadi mai mambase Manipurda hujikse aina last thokpada kesu mai mambagi problem se leiba udre aduna adugumbasi gi experience se anauba khala iba angang singnadi phangamgani na thajade. Linda Y Finato na hairi. I am watching from Nairobi. Is Nairobi dagi su yengbirakpa yam nungsi. So sweet to see both of you. Ay su imaning singlai ena kumbire. Okay. Dagi matangda A Samarendrana. This is my encounter with this book reading. I missed earlier session. Saireng Pabadi Taza Hodre Imana Khwaidagi Pamjaba ama khakta repeat tawbirakpa yagadra. Adune aina su imada ungtang aidi amukat toinamak pahaningbane do imana print out tawba paper si paithokre aduga magi page number sisu ihodre na hai ado imagi connection se hujik tatkre ado amuk login tawba ngai si aduga ay amtang try tawjage page amata oirasu amtang panaba. Ojabu khurumjari kuina punsibiyu ana yaudana yamna nungsi sumaina comment pibirakpase. Dagi langamba RK ningthemcha Portia aina haibirai masi Portia ni haina haiba oiram tar. Soibam Gokul Chandra na ngasi ahanba tabani yamna nungai share tawbiyu mayamda akoigi khangdraba akoi isana khangdaba sigumba lan haiba tare laibasi akoi khangminnasi taminnasi aduga yengbiriba pumnamaksu aina invite tawjari akoigi any book Pambiba natraga poem Pambiba lairagadi especially akoigi Manipurgi community da Maitelonda iba adugumbadu khangkatpiraga akoigi show da yaubirau akoigi show si mayamgi damaktani akoi mayam punna khangminnasi aduga share tawminnasi haina thamjage. Okay, mathangda Lukram Ingocha dagi Delhi University the assistant professor Obinaba net qualified tau na candidate laitana post vacancy oiraga leihawbani 2009 phawbadi isagi hujik ima amuk my connection si yaraga ima lengsan birae do ima ki camera se kitangdi chum watli hoi yam phazare thank you ado hujik lokhatjariba comment si ima amtang pathokjage Delhi University the assistant professor oibinaba net qualified tauna candidate laitadana post vacancy oiraga leihawbani 2009 phawbadi isagi londa MA su tamba phangba job su phangla duna karigino khangde Manipuri MA or PhD student mayam puthoktriba iche book club na anauba wakhalon ama oirasanu imana su pankhiba pakhibaga iroina na Maitelonda taude hairise. Akoi mayamna masigi Maitelongi content se
mayamnadi padre nungsibidre na dum haibibase dum tuina tajai ko ima do aigi motadi masi akoina padre na saudoi sarukpudi aina kari pa bayae na hairaga ko show sida lakpiyu dagi akoi paminasi aduga akoi content se akoina puthoktraga di kanamtana initiative to low roy aduna akoi responsibility ni na khanmena rakanda akoi myam se content hen kat hansi aina haijeni yam phajaba kaino dagi soibam gokul chandra na drug ki matang si chum gani khalli masi yamna chum bani drug ki matang se aina su yamna close oi ba haitare wakhanda aina khangjaba mi ko akoi gi community da drug addict yamna dum khangjai hidat chaba aduga masina mangtharakpa aduna akoina akoi gi society si da good habit haibetare ko nurturing habits tam minnasi aina admain thamsak sigi matang sida ai hangna khajitang aina supplement kitang tawjawge maramdi yango drug sina yamna manghan basi angakpada manghan le je koi prithvi sei sida drug na manghan leiba nishana manghan lei se masai sida tawdoi si akoina kramai tawna how to control akoi angang singse kamai tawni NGO ngaktana su yaroi adagi machi imung sidagi puthoraiba se samna harabada imung kaya na punsalakanda afaba imung kaya na punsalaga afaba lekai ama seme aduga adugumba afaba lekai kyamu tuna amu punsalaga khungang ama seme ine khungang si amu kyamu punsalakanda akhoi kaino se society leiba ma oire ini aduna afaba leiba aduga kaino kangkhong chaiba leiba adagi peaceful oiba imung manung aduga yamna kaino oiba imung manung se masi aigi imungda aigi kaino sida sason si aina kitang akhoi society sida aina mafare haina haijabadi nachadeko ai phamina ningbagi wari ni aina mama mapa amaga maraiba thiba kaya su lei ko ai punchida di I am very very emotional mama no hundo piramba adegi mapa no hundo piramba macha sileyeba asmuiga wari saru matam da dine yam tina punchi se kemta ka pamakta jani ai kari tawrakanda moiga kamai tawdage kaina ai wakhandi kaisu wakhanda di yam leiba ko isana thabak oina hekta samaja thoga di ai ngamkhidaba adubu aina khalleba ko imung manung sei sida angang sing siga mama mapa ga loina ba sida moigi stage se kaino akoi mari lei di khange ko childhood adolescence infancy childhood adolescence maturity ena lei di khange leiba sida akoi gi parents sing sinna ne yam kana section hanning ba am khak leijaba paisa paiba parents oibiraga di macha sing se angang si chahi kaino se chahi taruk taret phau nipan mapan tara bau manung da di mama pa yam sibane moi adagi di moigi kaino se kitang change oirakpa matam sida di moi physically change am lakani ko my adolescence kaina kaurakpagi matang sida di moi se aron ba thaba ka siam tawninga pa madutane ba mama mapa gi yamna big role se matam duta akhoi gi hujik lairiba society se ole yam di chawkhatle na haraga ne mama mapa singsiga angang se unadaba matawi unadaba mtawbasina angang sina drug chaba hairage ko atai su am lei drug chaba haijarage drug chaba sidane angang drug chaye se mama pan khangda dai ni khangde ba madi manum su namde dana yu thagla di yu manam name dana aduna mama mapa singsiga macha singsiga kamai loina ga dage se ai mangairi na ai haijaba na te bangba mayam sina henjalaktana ne angang singsi karmaina wari saga ni karamba matamda moidi mama pa de chen thoka doimne adolescence age yorokpa matamda moi mama mapa dagi yamna lap thokningba ahambadana mama mapa sida yamna demanding oiba adu lebiro ada lebiro ka toraga konthangdana adugi gap suda lebiro kai doba paisa dudang pamakpa mama mapa gi attachment lerakta madura mama mapa oiba singsinane macha singse
तानारकांड मोइगी मथानुंग द कोनसन न बखना होगदमने हाइबसिदा मयाम नमो हंगबिरकनी को अखोय थबक तुओगा मोइ कोनसन या नो अदु नतेबा अखोइना मोइ से करम कांड अखोइना उननी ना हाइबदा कंपल्सरी मोइ कनो चाक चान मिनबा मतम सिददी चाकति लोइन चाइदना अखोइ लोइनबक थबक सिनरसु कनो प्राइवेट तौ की थबक तौबसु अदुगा गवर्नमेंट की तौबसु अदगी अखोइगी फार्मरसु अदगी लायबसु इनाकुनबसु को चाकति लोइन चाइदना चाक चाबा मतम सिदा ममा मपासिना मचा सिंसे लोइनबक कोइसल कांदने मचा सिंसे वारी सुम छाबै हैबिट अमा लैरबा वारी सुम छाबसिदने मोइगी कनो नते मोइदी यामना नुंगाइबा ngaktani moina nungsiba ngaktani ba moi danindoisidi nang toidu phate nang arang kai chali namitu phai ga hai ubaga yaba jan nate ba moigi adugi stage da adana as nang dinga sidi amara mongna ure kai ne amna thagat ba ga so mu haibase masi mati changbra aduna moigi mapungning dagi ne wa to lokthokna bagi wari ni ko aina khangjaba da aina practically tawjaba da ne masi chummi na aina logjaba ade nang masi kanaga tinare school du da ne nang gi wari ma'am de ngon da tammo ai taningi am taningi adu ta ba heloi ga ne nang on kai no ma ai na pi doi ni ko to ne reward chi dia dum loina bi ba ai chen jo set ta su ai gi no mo ka bi gi reward ta parents amana ne berenda to ga hanga ki ba yawi madam gi ho ji u ka bi gi matang doi na ko angang si encourage se magi achievement khuding gi akoina encourage tawraga magi pungning gi wa se nang kana ti ne su su yam ing chan bi ba ta yang chan bai di aduga akoina ma angang che drug chare ina kun ma chang ga tinare adu dinaru no har su ya ro lon ga cham lu khra jani ko lon phongdok pa se phongdong ningai leita dana karmai phongdok si ge kai na ka wa khan khan ba yaw ri ne adumai tok dana moi bu ya friendly oina loina bi ra kan dana konsan bi ra kan da moi gi kan do adai di adolescence bu hek wang lan khra ba adu re di ne moina afaba wakhana makhan bangam raga di akoi kai wadru su ya re na kanjai ba adu ho manung da parents sing aina chum ujabada hujik ase amna lairik chu tamaba tuition chu tamaba school ju afaba lairaba paisa su ham paina raba adu angang lam hen ba su kamaina laire inu paisa na kari gino cham paini ngai ba society sida paisa pai ba da akoina kadambari haba kanogi emeda matamai sanskrit gi tamai oja shastri aiga mana lobby madi sanskrit ki ni na khoi kanu natam ni na maduda ma ki chapter ama yawe ba paisa lakshmi se khoi puja tawri ni dana paisa pa hen biu sana le jage rupa le jage na but maduki kadambari do nai na rura kan de na kamai to biu chapter ama ne lakshmi sina nuksi bira kan na mioi bagi character mioi bagi kaino magi puna makse mangak bagi amkhak tamme eba khoina lan tawri eba madudagi aina lakshmi du nuksi da badina te ko lakshmi yaw dra gadi kenta tawba yade adu manba haiba se ahla mansingna so hairei manba se am phate chaman basu phate chaman da basu phate setman basu phate setman da basu phate egi need oibado madugi education ka se pidana family dagi school dagi adagi kai roi le kai gi han hujik ekhoi gi lamdam sida makang ai ta chatnaramba le kai gi han mayam na kinaba kaka du le ramadine noi tumi chasi ko haiba hal lama kana na be hatham bi ba yaw bi ri bage hujik laitre kana amtan mana aning bado lai so hiraba yum su phajaraba kar su tongaba adu karai de no hori se aduna madugi da makta khoi mayam lantheng minachi adu ai su lantheng du da ba hogat pa bau ngam dar bau da phamaga ai yaw jage na ina chi wahai se ai thamjani yam nangai dagi akhoi viewers sing da hujik imana panbi ki ba ukabi si ki matang dai kitang haijage akhoi na ngang oi ringai kan da akhoi test tora kan da mark yam phangnabi akhoi baba ga ima ga na ukabi se he pijai ado akhoi imung da ukabi cha ba si akhoi chiche na khwai hen cha ra ma le akhoi chiche sina khwai lai khai bo oi bani na mana ado mark se yam phangak bagi pura ukabi kaino mapum se mana cha ba phangba ado ai na cha ba da di khara machet kumba ado kumba khara di cha kare yam nungai mathang comment matam su hujik akhoi gi se loisal lakadore ado comment amani khatanga lokhat jage
Mutum Ranjana Devina Lairikka Marup Oyu Haibasi Thaina Hostel da Lairingaida Akoida Haibi Haibadu Ningsing Lai Haina Haibi Rai Imagi student Dagini Mangal Sanana Mama Amadi Chiche Monica Khurumjari Asyam Nungsi Khurumjari Dagi Lamnganba RK Ningthem Chana Ima Thainagi Phak Amada Pulap Lairik Paminaba da Aduda elders na paba waridu junior du na khanghawi madu knowledge oihawi adubu haujikti madu kaya udare yamna chumba warini aduga makatana si ngako adugi matang du hoi dane yan yamna kanone education je akoi na tamakwa education je akoi para pharaga loire aduga kano tawraga parikha pass taraga loire haibagi wakhanam da chatkraba matam du da pirakpa education mayam chi mapan naidi haibada loiba khamba naira roi adubu hujik ta aikoigi parents sina angang singsi angang oiringai matamda ai sum tajabani ko ai makti tawjade ko ai family da su ai ado yamna kano yamna bhasu oiba family du na te khoi khaktan leijaba oibanina tawram da su ai su ai samna harabada angang se kano makhurana machin manaw singna tina haningdaba ama khak yawri pakun kitang haigan ba makura ama leireng khalone mama china mapa china natraga na magi guidance ko maduna yamna kai hani angang na pakun haiganu mai tuition jatoini homework lei adu tawi na ma se yam secretly kaino amada leheningba ka amada leheningba mabok tuna pakun hairagani na ma ki dana chen thokbogumba sumain tawdana kari noida mangonda kaino ama tawriba imung manungdagi nang pakon haibe yaragadi nang laitu phararoina lairi kaktana chaba yaba natre moral do laisu do yawdragadi aduna ngasagi phak amada tamuina rakpaise ai isasu phakta tawmina phakta lairi takpirakpagi aigi mamo ahumna gai tawbirei yamsu luna tawi ko adu phusu phurei ne phubasi am ki ai angka phon ta da bagine angka phate kaina hayaningdana as ai ma phurane na tasengna ai yam akiba thangja parikha gi che haidorakpada number yam phangdadi ai haidokte khome phubasi gi su yamna ki hanba chi gi su yam phataba leyeba ko aingonda arot pam yawe ma phurakane na ai thangja parikha chi nangi ma yenge na haidoine ba aina sidi akoi oja thagoi do kaino tawdi haidokte haina khumjanna doi kai gi noi ai ma phangda ma phudoi ba adu phugan basisu yam phate na ai sai de panja hoge aduna khoi gi yam khara physically yawgalleba manipur gi society se aina sum kan bata physical di kaino imong manunggi adum khara di yawgalle asina phabasu lei phatabasu lei adubu magi haidokna bagi sakti nga sai aina haijabado angang sida nang kana tinage sidi ma aphaba mi di khangi da nangang duna adu ain tinaruri dudi aigi di am nungsinaba adu ma di phatabada sale di khangi ma haidora aroyeba adu maunda themba nowba magi karina yagi habaduma koina changa kanda adudi sumain taw mai makok tu hapiba nang sumain taw ma tinau tinabadi aduga sunang adungba ni sado adu charaga di silebani yam phajan takpiba adu mama pa phaning manana khude ta thabase masi yam toy ai sum khanjabada adu masi tawbidaba aina kano tawjaba society sida aina hekta maroire na haijaba na chade ai yam phaning bagi adumaina haibani aduga ngasai amana paba aina lairi paba ngasai lairi paba itu da aina yamna aigi joi bungo ama Khomdram gi kanone police officer matam jugi district am khakta ngari ngaida kano manipur gi IGP oiramba adugumba idahoi bungo Khomdram dhana chandra se mana ai jam ngun taweba ma moigi matambak ne tani aina saujara ise mana ai lairi hona paeba hona paba gi kana basina kaino nang hoji hari do pronunciation dale na mana yana khada chawgraba macha du kan loina na ne mana walking chapada ne hai nang hoji hari do but hai ga dawni but but the but aina para bra khangde ko ai se example ni ko aduna adu hai ga dawni adu ge arthadi adu ni na takpi bedo adu khi do hoji phawa aina kaujade aina chu mado pi tang khai ning sang jai hoji adu mai tawdana akhoi gi phak amata da lai tawmina bada
ahn namana ai senior amana haigiba wada aina ningsangjahobado hujiki sangsarda madu kanamtana khangamaroi aduna madu yamna nungaijai jaibona haibirakbada. Thank you so much. Masi hoi matamgi awon mani ko akoina last session dasu matamgi awon basi hai grade hujik akoi phakta phamin nadraga su ngasi akoi Facebook live tawrakanda akoi punna sumaina idea exchange tawdana watana mina basi amna nungai dugo matam amada akoi gi future generation na matam du da de akoi technology se kari oirani khangdre aduga matam du de moi sumaina Facebook live the book ki nainarami haibasisu dumaina akoi na hujik phakta phamaga paminabagi wari ningsang basmaina ningsangani na khali do matam sisu hujik kaya leijaraktre the last ki oina comment si ai loisanjage makhata na masida comment si de ibirisi urirai madhabi gi wari du ichena pabadu aina khanghawi hojikti manipur ri outbook pabasi kaya panadre thainadi phajaba upanishad novel si waina duna pana badu ukhidre aina ibirai Madhabi gi paradu du amutabi ningaga di aina YouTube channel sida hangbiraga di Madhabi paba loijakre. ahoy Aduga chume Dr. Kamal gi aduga laman hijangguno gi aina paba nang hodaba lairichu heklei hodaba se Zahera hijamanga halgi khambathoi di loijaramaga Zahera si lairi oina heklei hodaba aduna magi Zahera dudaga phajaba sidi imai pema kabi sigi topa amakhakne anga halgi mahakabi anga halgi mana magi kaino phungdokpase Zahra ga kunjo maitai pakhanga Zahra china Muslim leishabini mabani gi leinaba mari se chawgraba lamai chahum gi mathaktara ai lamai di kaure ko madudai di Zahra ga ne kunjo ga unabase ahum lakumba unarangane ya phajare aduga phungdokpadudadi aroibineba madu ai bajaramdre aduga mayam aigi khudong chaba leiragadi ai hujik leirabanina lairitu leitaba khwaigi maru oirise ai library du yumda lehoramnina aduna Zahra du kano pambiraga su ai pajage adu Madhabi di Dr. Kamal gi Madhabi di kai hanna tabi ninga su paba tanbiraga su ai gi do adum tabi bada yamna adum nungaigane na khali tanba haiba lon se ai sorry ko tanba nataba matam leitaba laik paba duga taba ga di mu khenai dana taba sina char launa akoina laik tamakpa matamda akoigi oja sima yam nungsina takpi dei ko Prince Officer cinema matawbani adudi kaino ni oja damudona takpa English ki kaino ma adudi aduda yenguro maramdi cinema du yengadi pung ahum da magi kaino lesson du loidoineba adu larik tuma naina badadi adugi matam du phangbidragadi sagi kaino gi Madhabi du di adumai leigre haijabani warau bi bayati sida mu hujik imana haibasida kano akoigi finding the voices ki YouTube channel da lyric oina pulap paraga leiraba series se mayamna dum hangbirakpa yawi adu yankhatpiyu akoigi finding the voices ki YouTube channel da yankhatpirakanda playlist oina semaga leirabani mathang tabada S.H. Daina Debina yam nungsiye ojabu ikognona khurumjari haibirai dagi khutki leiteng na imagi afaba pautak khummak taba yamna nungaijai khudingmak taba yamna nungaijai haiba adumaina haibirai aduga lasta Bemcha Debina ima ibema wahai mamata oina macha khaina takpirakpa si nacha singna yamna tamjaningai ni aina haibirai ado ngasigi matam sidi loisen lae ado yamna akoigi yengbiriba punamakna comment pibirakdana akoigi session se yam interactive oihanbase aduga akoigi session si mapung phahanbibagi yam nungai ado ima matamdi loire ado ngasai imana
page singse paithokre di hai ado page amatang paikhatlaga page to the iba sereng do adum tang para kanda khoi ngasi gi session asi loisan inarasi adu su page amani budi lei makhada loin paishangra da nang bai lei tan nate page amakhatang pabiro aw aduga aina ne amakhatang ga ne aina yam nuaitaba na han nupa ibungo amana kabi nilkanta na iba kaino rathajatra haibado aina munna khalle ba yam nuaite ba rathajatra chi boina tawrakandia akhoi kabi akhoi ibungo Bhubonsana Rajkumar na ne aina monda haiba ibungo bihoram khangna ne rathajatra kanana rathajatra hai Ojani Lakanta Bura Tazatra Kova, saying Iram Brami, Aina Kang, but the what boy and Baya and Hyperkanda, Rajkumar, Bungo Bhubonsana, Oja Tazatra Kova, saying Amadi Iram Bani, or Yam Punky Bani or Jagido, Aduga Yam Patana or Punky Bani High. Aduna Isai Bungo Hido, Tazatra, Hyper Oiragadi, Aina, Larito, Amata Pangan Bio, Hajana, Hajagre. Kariguma Trazatra or Magadi a Bajarake. Adagi Huji Rajkumar Itai saying si ayong Bajar. Araba amukta pabiro ai ta bada mat kitang pel hodre oh Makoki dagi Makok dagi pet mari Mei Mumgera Budhi Mumgera Sarkar gi anova notice ni ama khandaba yade hai mi oina mamsira mai oina mamsira budhi oina mamsira Zahi marfu helak laba makai hangnai amana amada thengna bada lambelda karambana kanani handaki sibo soibu soiraroi hairabadi mai oina mamlaga budhi oina nganba nabu phaganida potha khumnarei kontharakba makhwang tingkhatnaraduna khutki chaisuda polum thamnara duna maramdi budhi gi wari sidi bhab dadre khoi Hojik haibasibu kai dongaino hayeng haibasina karamba kana nano kai dongai haibasina kari numina yado oiradi loiramdai sida di ngasai di ahanjidi loiramdai di kaino amangyai thong kumamdai haibaniko ariba lonsu khara adum thechalake mamangai dagi sumamlai hojik su adum chang naina mamli luribadi Budhi di poklak panumita ki adum mongkre. Budhi mana chaurupa punchi tangkai henjalamle. Budhi di hojik tagi noma gi mamba henjalagli. Lemhau riba saruk khara sisu budhi mamna loikibada thoidokpa akaiba leiraroina. Adugi saruk budhi nungdang mai ngana thangjaraga nungai na tumba phangjanaba mai oina mamjage hairei. Daloy salati. ahoy yam nongai asi ngasi gi program si repeat oina sereng si matek tang para kanta loisan jarage mathang tarakpada hena atai sereng su puthok nabagi plan akhoi leijai aduga tabiriba punamak nasu akhoi ki show sida larik paminasi aduga show sida invite tawjari masi haraga loisan jarage Thank you, Mayam Puthagatari, Punamo Puthagatari.